Torbum Kangbai Amadi Fawokchau Ikaida Kuki Narcoterrorist Singna Akan Bamoong Ino Nona Amuk Landarakpa Habisi LEIMAROL CHANURA LAMJING LUPNA Afabana Te Haina Lawi Tamdagi Kulai Paiba Pumnamak Lokot Kraga Matung Government Ki Makedagi Kuki Singdagi Kulai Lokotnaba Akan Bathabak Lokot Balaite Maite Singbusu Kongkut Punsinduna Tamlaga Kuki Singda Tauningba Tauhanbaga Chap Mane Maite Singbu Malem Sidagi Mutkinaba Prosi Warni Hydrodebugi Madam Late Indian government Chapsaba meeting among us if our Yingbi Dabana Lanjinarakpa Miam Sina Wana Camp Sing the Lady Manipur Semilon Kaide Transportation Da Atoba Awapakaya Mayok Nadi Maite Singi Itias Kanagisu Mika Tadana Ningtamna Hinglambaki Jahi Listing Kaya Ayiba Itias Praman Ori English Amaka Chamapani Fuma Panda India da Tin Kibadaki Kunaida Lalhobagi Irang Laki Kunaida Lakiba Singna Basing Ase Ekoina Manaduna response Piho Dragadi Ekoigi Kunaigi Laibak Tambangamdana Amarumda Sangsing Krakani Haina Cherorasin Makatari.